Live su meeting tabiriba chino puna makpo khoromjari har makta da yamna important level live ni yari makai mayam puna makna share to view chino puna makta yona ba haiduna ai video semjatre tongana direct live una tawrabani matam le select bagi akhoi gi ngasi tang 3 November gi tang 3 pung mari makhai taba matam da akhoi gi silchar kasar leiriba khudiram boss address akhoi gi metro bazar की opposite लेरिबा कोर्ट की लंबी दा लेरिबा स्टैचू दो खुदीराम बोस की स्टैचू दुगा अखोई की कैंडल विजिल अमा तौजगनी अखोई की 6 civilians अखोई मैते तरुक civilians अखोई की अंगांग अमसुंग अखोई की अखोई नुपी सिंबु हार्ट खिबगी अखोई कोकी नार्को टेररिस्ट सिंगना तमथीना हार्ट खिबगी अदुदा अखोइना वाइतो फोंदोपोइना अखोई कैंडल विजिल अमा तौजगनी कैंडल विजिल सिदा अखोई हाइबा Meitei naharol punamak Meitei mazan nupi su nupa su mayam punamak tinbiraga saruk yana ba haiduna ai gi site gi nixing jari the video si yari makai share to view ngasi pung mari makhai da koi candle vigil am dozagani khudiram boss statue da khudiram boss silchar gi kasar da leiriba silchar gi khudiram boss statue address na metro bazar gi opposite da asida koi kasar lamdam da leiriba silchar lamdam da leiriba Lakhipur or any khudingmak ki Meitei machana lak tuna saruk yaraga apne media coverage koi to jagani Bengali media Assamese media Hindi news loi pun makta hijack kare international news pa koina hijack kare asi puna makta magi puna makta asing ba achumba do yohanna bagi tamakta koina puna media puna makse ko jabni aduna yari ba makhai koi Meitei macha yaman bagi mathau tai Meitei macha tinbe mathau tai angasi numichida aduna yari makhai koina video se share to view chino mayamna share to viraga Meitei macha khudingmak tinnaba haiduna ai maga digi request tawjare ai tongana video semjadre direct live oina lakchabani live sidagi direct share to view chino mayamna ngasi pung mari makhai Khudiram boss statue the opposite metro bazar court changbagi lamben do akoi silchar court changbagi lamben do leiriba Khudiram boss statue do akoi candle vigil am tawjagani silliba akoi gi organization sina ngara akoi sem khiba coordination committee on the crisis of Meitei's Manipuri Mani asigi coordination committee na tawdoi ni organization tara manga pullaga sem khiba coordination committee ni asigi coordination committee asina ngasi mayam punamak kaukhatraga akhoi chinnaw mayam punamak Meitei punamak kauraga ngasi akhoi candle march candle vigil ama tawjagani Khudiram boss manakta akhoi police OC dagi SP dagi loi permission lothok chale yamna peaceful oina tawjagani akhoi adu media punamak tidi akhoi na media loi kaurabani akhoi na Hindi gi su kaure Bengali su kaure every Assamese su kaure akhoi na mayam punamak India gi mipum khudingmakta India punamakta akoina sigi news se paudam bagi damakta news se khagan bagi damakta akoina media se kaubani aduna yaru makai akoi mi yam tilalaga Meitei macha yamna pullaga punjalaga akoi gi unity utlaga ngasi akoi gi Khudiram boss statue sida akoi gi apun bagi kholaw do lawraga justice bibi damakta akoi gi tamthina brutal killing 6 civilians talopu yamna tamthina heart khibagi maramda heart khibagi damakta kuki narco terrorist singbu akoi gi tumna loisinbagi akoi adugi wafam jo thamjagani akoi aduna central government state government leiriba pura maktigi akoi na justice pami haiduna akoi na candle vigil se tawjagadamni aduna yari makhai Meitei macha khudingmak akoi pura maktadi pau user khare mafam kya dagi Meitei macha pura mak lakani aduna asigi candle vigil sida Meitei macha khudingmak saruk yaraga mai pakhansi haiduna ai Meitei dagi request tawjari ngarang meeting ai samaksu yaujari ai coordination committee gi member amani ai ming Roshan Nirom kaujai ai kaino gisu akoi Yong Manipuri council assam gi general secretary gi from paiduna lejari ado akoi ngasi gi candle vigil sida soidna saruk Yaviraga apung fancy aduna I request of the video see yari makai share to view mayapuna magna kasar lamdam da tariba kasar ichi no puna mag yaunama video se amtak share to view na ai gi makai degi nolukna nixing jari please share mayam loi punna bahona minasi thank you